Ma. Hey, nang tawisi kaino? Firon hapsalis na kai chituino me. Hey, nang kai chituino haibani ne. Nang kai chituino haibani ne. Aina haisa. Ayum chalage. Kaino ni masibo. Masa sunataba aina. Masa saraga. Karisu khangjadaba ahal ani sida. Minamba namthak tawbibase. Fatte. Masi ai pamde. Tungdasu afaba oina thajade. Karigi minamano. Ha. Nang kanamta su minamdina. Nang na tawriba thabakse minam manate. Yengoi, ahal ani sigi mapunsi kan bibani. Ngasi di nang ama ubada. Tamogi mai thungda tariba haraum nokse. Aina chahi taram makhoi ga loina bada. Amok tafa ukhidri. Macha nati haiduna. Nang zatkiba mikupta. Makhoi gi punsina kari wehogani nang haiba ngamro. Ha. Makhoi gi punsina kari wehogadori si nang khangbra ba. Hey, aishu khangida. Nang sunupi angang thado maga mafam sida lairise. Nungairamoi haiba aishu khangida. Adubu hauji itay bemagi oiriba phibam sina kayam kuina punsini. Yengoi itay bemagi punsi sina ne. Taibang pan thadok tri phawbadang di. Nang war suwana ne. Yum sida makhoi masa saraga mateng amatadi tawbiyo banang nang ne het mathau taba senpham kudimak inoi pini adui maktadi ne nang karim chingnaro babu kaidorogin he babu lupa lising kuntra kada piro ai di lupa lising kuntra di kadai dagi. leite ba yaroi ne aina thabaki selam changkani habna tro yum hingo do sacha yon thoka matai manau da tan thoka habna tra kari haiba ha kari haiba no nang na hairage ekta mi gi matai manau tan thokadra ha aina ngangoi na ngangdabni nang na lokhiba sen mayam do kadai da thai haiba do ai loina khangbu jani adu khangadi kada bi hanjan hanen no lupa lising guda piro oi sen se udo wada pande ko masana su yabi bana taba phangju phangoi da nupi do sen thadaraga sen pangan ba saratna 야다버도 야나바니 셈 다들이지 살살 빨리 친구 잡히로 맞다 망한 거는 탱해 nang ne tawning ko to ai haige jo halo sen di ne sumpi hek biro 바봉 낭부 호직 땡군데 셀렉제다 시까리노 hai adu di mi gi pil ba thamba sen ni ne mi gi ne ba 살짝 피로 하지 피로 해 yaro 살짝 bugi 피로 be 해 bugi be yaro ba
ꯅꯤꯡꯊꯦꯝꯅꯒ ꯈꯪꯈ꯭ꯔꯗꯤ ꯐꯖꯅꯗꯤ ꯍꯥꯏꯕꯤꯔꯔꯣꯏ ꯅꯪ ꯍꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯒ ꯈꯪꯍꯟ ꯌꯥꯕꯗꯤꯀꯣ ꯃꯥ ꯈꯪꯂꯗꯤ ꯏꯕꯥꯅꯤꯃꯛ ꯁꯤꯔꯦꯗꯅ ꯐꯔꯦ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ ꯑꯁꯪꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯣꯗꯣ ꯆꯞ ꯍꯦꯛ ꯆꯥꯅ ꯊꯣꯛꯏꯍꯦ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗ ꯉꯥꯏꯔꯤꯅꯦ ꯃꯥꯡꯗ ꯍꯦꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯏ ꯁꯥꯏꯅ ꯑꯩꯒꯤ ꯆꯥ ꯂꯣꯜꯂꯒ ꯆꯤꯅꯤꯒꯤ ꯃꯍꯨꯠ ꯊꯨꯝ ꯑꯣꯏꯅ ꯊꯛꯆꯜꯂꯝꯃꯤꯅꯦꯃꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯗꯨꯒꯅꯦ ꯅꯪꯅ ꯈꯪꯂꯗꯤ ꯑꯉꯥꯎꯕꯅꯦ ꯍꯥꯏꯕꯤꯔꯅꯤꯌꯦ ꯅꯪ ꯈꯪꯍꯟꯒꯅꯣꯌꯦ ꯄꯄꯥ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯅꯣꯏꯅꯤ ꯉꯥꯡꯅꯖꯍꯧꯔꯣ ꯆꯠꯂꯦ ꯅꯤꯡꯊꯦꯝ ꯂꯥꯛꯀꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯀꯩꯒꯤꯅꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯆꯪꯉꯛꯄꯅꯦ ꯑꯣ ꯑꯌꯨꯛ ꯉꯟꯅ ꯃꯉꯥꯜꯗꯤ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒ ꯄꯥꯔꯒ ꯇꯨꯏꯁꯟ ꯇꯧꯕꯤꯔꯝꯃꯤꯅꯦ ꯑꯩꯅ ꯆꯥꯛ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯊꯣꯡꯕꯅꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯩ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯧ ꯄꯄꯥ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯊꯝꯕꯥꯜ ꯅꯪꯅ ꯅꯨꯡꯁꯤꯅ ꯇꯠꯇꯅ ꯁꯣꯟꯖꯔꯝꯕ ꯅꯆꯥꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯍꯜꯂꯛꯑꯦꯅꯦ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯔꯔꯣꯏꯗ꯭ꯔꯣ ꯊꯝꯕꯥꯜ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩ ꯈꯪꯐꯝ ꯈꯪꯗꯦꯅꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅꯦ ꯊꯝꯕꯥꯜ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯁꯤ ꯑꯃꯨꯛꯇꯗꯤ ꯀꯧꯔꯝꯃꯨꯅꯦ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯁꯦ ꯇꯥꯕ꯭ꯔꯣ ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯍꯥꯏꯕ ꯈꯨꯔꯥꯁꯦ ꯊꯕꯛ ꯌꯥꯝ ꯐꯔꯝꯃꯦꯗ ꯅꯤꯡꯊꯦꯝ ꯅꯪꯗꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯕ ꯍꯧꯖꯤꯛ ꯂꯥꯛꯏꯅꯦ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥꯅ ꯑꯩ ꯍꯪꯉꯝꯃꯦꯅ ꯂꯩꯃꯅ ꯇꯝꯃꯦ ꯀꯩ ꯂꯩꯔꯒꯦ ꯈꯨꯔꯥ ꯍꯪꯉꯝꯃꯤ ꯈꯨꯔꯥ ꯅꯪꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯍꯪꯉꯝꯕꯅꯦ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯈꯨꯔꯥ ꯃꯇꯥꯡ ꯍꯥꯏꯕꯕꯨ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤꯅꯤꯅꯦ ꯌꯨꯝ ꯍꯤꯡꯒꯣꯜ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ ꯏꯆꯥ ꯅꯨꯄꯥꯅ ꯃꯥꯒ ꯇꯥꯟꯅꯔꯝꯗꯅ ꯑꯦꯗꯚꯥꯟꯁ ꯂꯧꯁꯤꯜꯂꯤ ꯅꯪꯉꯣꯟꯗ ꯏꯪꯈꯣꯜ ꯌꯣꯟꯕ ꯌꯥꯔꯣꯏꯗꯅ ꯂꯩꯕꯗ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯔꯤꯅꯦ ꯀꯩꯗꯧꯁꯤꯒꯦ ꯑꯃꯨꯛ ꯈꯨꯔꯥ ꯌꯨꯝ ꯍꯤꯡꯒꯣꯜꯁꯦ ꯂꯩꯃꯅ ꯌꯥꯝ ꯂꯨꯅ ꯃꯁꯥꯗ ꯃꯁꯥꯒꯤꯗꯧꯅ ꯈꯟꯖꯕꯅꯦ ꯈꯨꯔꯥꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗ꯭ꯔꯗꯤ ꯂꯩꯃꯗꯤ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯈ꯭ꯔꯅꯤꯌꯦ ꯈꯨꯔꯥ ꯃꯥꯅ ꯀꯌꯥꯝ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯩꯅꯁꯨ ꯅꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄꯗꯗꯤ ꯄꯤꯅꯤꯡꯗꯦ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯥꯏꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯒꯦ ꯈꯨꯔꯥꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯛ ꯁꯥꯍꯜꯂꯛꯇꯅꯕ ꯑꯩꯅ ꯁꯤꯜꯂꯒꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ ꯍꯣꯏ ꯍꯟꯗꯣꯛꯎꯅꯦ 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 ꯍꯦ ꯍꯨꯔꯥꯟ ꯃꯥꯟꯕ ꯅꯪꯅ ꯊꯋꯥꯏ ꯑꯔꯦꯝꯕꯗ ꯃꯥꯡꯒꯦꯔꯣ ꯃꯁꯤ ꯁꯤꯅꯤꯁꯤ ꯃꯁꯤ ꯑꯩ ꯈꯨꯠꯇ ꯃꯁꯤ ꯁꯤꯅꯤ ꯑꯩ ꯈꯨꯠꯇ ꯅꯨꯡꯉꯥꯏꯅꯤ ꯃꯁꯤ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯤꯒꯦ ꯍꯥꯏꯕ ꯅꯪ ꯉꯁꯤ ꯌꯨꯝ ꯍꯤꯡꯒꯣꯜꯗꯣ ꯅꯪꯉꯣꯟꯗꯒꯤ ꯂꯦꯝꯅ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯃꯜ ꯄꯤꯔ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯨꯔꯥꯗ ꯑꯀꯤꯕ ꯑꯈꯪꯕ ꯍꯦꯛ ꯅꯪꯍꯜꯂꯕ ꯅꯊꯋꯥꯏ ꯃꯆꯥꯁꯦ ꯃꯥꯡꯉꯦ ꯈꯪꯉꯣ
ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯉꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ. Ama ani ahum mari Mga taruk tarik ning chim da kai nung chim da kari hai roi ning chim da kari hai roi nung chim da pho khona ba nung ai khut da si da khong. Tamo mon. Onthong kan nang kai leirage. Inaudi lairik mayek amta khangdrabasu aina sembibadagi taiga pundana officer di phachana maleko ha se sida tamodagi silent taloro Karigi chenu sibo. Office ki oiradi aina pairabanina tamona dum chara tawgrodana. Hey, office ki natabaini wa makha taranu lauda loro ko Ado tamon pabung da haibudi hairageba. Aduda karigino hangakpada Seran turan khumuradi iba pabaga haitre chop chop naradi kamai toba. Siji khangan ma kai kai geba kyam kai geba aina tamon gi phatna ba tawgadraba. Si karigi cheno hairo ba tamon hairo bise. hey mado property ni halgi property pumba nangi mingda transfer tawre haibagi waroli Pabung yarak kam toba. yarpa yaraktabadudi nangi risk thabak tu tawminaradi risk tu khara lok taredana adugane nangna sign thuna lowringkhai nangna su nayumna thuna hanbak phangdoine haibase nang kaugno Hare. Ay ngamna ba sign lawrage. Adubu ay share tangkai pame. kari hey share gi khalno sign ta loro